थोइबी मम्मा लोइसिलसे बेला अनि येगोय टिफिन से सिवैना हापगे को मम्मा अनि हापो इमानबीना यामना हावे हाये हाकनी इसाना हाइबबो हातोक तुंगाइदना हाय हाय कहेनबी बाबा नंगना अंगांगी हापी दुबु नकोइगी ऑनलाइन की अचा थक्तुरा मानी बाबा नसुनुपीना सियामना पामे नकोइने तौरी मोंगसे आई पामदे आई यानिंगदेको नतीने युने करी पोने सारी नो मसन करी करी अमत्ते हे खंगदमखै हावी हावी आइदे पापी दि बिजबसिबो मोइबा खिजाउबिरुरनु कैदौरके मोइ नहासिंना पामबदु तौजरसनु कैदौरके आइने चक याउबु वा नतीन है मखोइ ऑनलाइन या सा थक्तो नसुनु पिसिदि यु नुकी गि पिजरे फरीबरा फत्तबरा हेक मफम खंगदमखै करिनु ngangbiribedubo मीना फदना योलिनी कैनो सिदी साबदगी मी सिरे मी नारे अमता तादेसे अखोइ स्वाइददी असिना यामबनी मसि चटनरबनी नतेदा मखोइ सि चारगे हेक्ति सिनी हेक्ति नानी हाइबि वा नतेको तोइदे जाबदा फबा फत्तब हाइबदि लेदना मसु गाड़ी लाए अस मखोइ सिनने मखोइना नोइसिनदगा हाना ngaइबा हाइबदो नोंमता याउदबनी नुंतीगी पुंगसे सुंगुंग कांदा लाकनी हाइबसि लेरबनी सब साना दुम लाइबनेबा नखोइबु तारब्रो बेमा बे लाए गाड़ी खोंगिसि तादब्रो नखोइगुम्बा ngakta ngairadi भेन सिम थनबददीनी स्कूल गी हाप तारनी मिमोइसिबो इमा आइसुने दुम कन्न होनाबनी फमदना लाइथोकपदि नतेको होनै तौबदबुने अकोन हान खरा खंगदबा थबक खरा तप्पै वानी नंगीबु बुबु बुबु बाबाई ऐसनो की को चलो आय गाड़ी काकपदो खरखर येंगो है चल इमा बाबागी चंपुत थांगलंबनिको अनिरा कामगा मुथपिरो आई दुकान अमुते यौरखिगेको होय हाय मामा मखोइ ऑनलाइन या साथक्तो फत्ती हाइबगी वा नतीने हा सनबिसे आइनी यादबसु नतीको नती तौबो पोतु करी नो खंगु हाइबो हा नंग आई अम लेरिबा आई फिबम नंगी फिबम हक्चांगी फिबम सि येंगा सासी थक्सी हाइबगी वानी ने ओ नसा नुपागा नमौगा दसु खरा ngango आइने मखोइदसुने या ngangamni को अजिदा नंगसु खंगेलु हाइबा से इसम समना यामना लाइबिदा नसु नुपिसे खरा नोय को फेट देन बाइदो अदुने होय जे सहीगा जानदना मास लुमेबा हा अदु अरगदी मान साबदा खरा सेक्शन नो मथौ तारे नोइबनिना फेट जावबा पोट चाबसे कक्थब तारे को मखोइगिदो अंगांगना पामिबदो यंगो थाव मरेक महाव सिनी कार्बोहाइड्रेट मरु मरांग याम हेनबा मालिको चिन्न चानिंबगिने अदुसु मंगा नोंग फादोन खैतंग चारगा लोइरे अदुदि नतना नखोय नंगसुओ नचानुपासुओ मौसुओ इसुसु संगोम सनानी करीनी ngaनी कायदे नुकीगे थोबा का हेना हाउरिबा सासिलिबा मयामदो हा मदो करीगो पोषक अमने सिलिनरमने हाइबसना खंगब्रा हा मदो नुतीगी था खुदिंगी सही खुदिंगी सासल अबदिया नसाद करी और कदी मदुदे नखोय नोंग तसु खंथब नतेने है खंगब्रा कुकर का माले मागी दुबु अनिरक हायरंबा नत्रो कुकर काम अबदि नंग आइंगोनि के नाथोक न होनेरेजना को हा संफुट से संफुट फुटलिबसे कनामतगी नतिये असंब पांब मीगिने ओय sak nakta sage tawbase somda musang edo मागी सागदब थकदब तो हुंदो अमगा सोमदो मुलाकिसो हाय आई इसान अब दो याम शाहौरी
ai phanayam na haibani ya si punsi han ge hairabdi ka hen saba pot jaganu ko ka hen ingba freeze gi pot jaganu aidana ai kaino to bo nang na makhung kusali do kaisu nate baba babagi charu gado dum chabiruro oksa yen sa nateda makhoi gi asien bidune asien bido sa yen gi wagi nati ne ne na ko su kara yam samna mana masing na kara namne ne chaw haibani ne as moi babagi saring ede ngang ba pana ba se khit to piroda ai nuti gi ngang bara ha marak na khoi na sa na ba thoidok pa tongan ba khana langi ai khangi ne ha adna na sa nu pa na makum ku sengi do kari noi na khangning na hangba adu baba chak to ingdana haing amuk tong amani baba na haing tong ba chanu haing yam na chawbado ai ka yam mami ka haing gam ta pairakte ha adigi mathak de ne ai mangonda haing na pamba athum ba mafam ani thok na thammi baba charingai da ngangna gumsida aina ngangba na khoin lauda ba ha minna uringai sidego aidi khudak juda ngangna hubuna phai yadrab ngangba na khoi omak lairi haibi ngakteni khaitang ngangbudo wakhal tawni na khoi ombo nasagi lumpham thokba laiyeta batigi henba ngakteni sina goje je maruona tompo nangna wangibdo phut mangaga inchi tawni khangabra lumbadi nang kilo marfu helamni na ko ha mama nang shu kilo tara mu helamni adigo mau nang shu kilo taruk tareti helamni he nang shu na khoi ai dona asam basa na honu ko hawai thong bu su thau yami kamu su thau yami atigi baul ko lebo hotel gera online gera adu badina ko dum lo le ko ha phare chage saro taubu hiram khudimakta aina taubana aina dum phangjabani ko koi babagi wasidi nangi saktu aduk yambadu okadra haidu tarene ha nang normal labani hai normal laba khangabra khangde baba sabasi chungo ekokte table da leiriba mayam si sel thanaradi loida chaw hairadine ayum chakidong wal adagi de singli pokhaiba khangabra singli pokhaiba bp stroke khangabra ha kharana hingoni kharana khudakti sira adagi mu hingab soba nakan nama ka che pangtharak amu chingadana ko laibak thiraga ne brain hemorrhage brain gi singli pokhaibi ha aya manama do pulamu lo ne laibak thina bangakte hangedana tangna tara kunge manungda amagadi matam sang honaga khaji phara poi wani na moi ba khitumina leibiro ba si bana bagi wado sari thaingai sida haisu haibani baba chak to haing na loiramane ba o aisu haijegi haing tong ba haibase phatabani haing na leina kaya sandu I hainaba tabidrabra aingonda bu tabidrabra kaida ai ni naina ko haing tong ngana ai dibdo hoi adongi saktu di haing tong abasu kaisu tawroi haiba haing sune misang mikhai nai ko as ima sune tangidra boni sum sangthai 이하이 노강디 저 난기도 저 나마다 하이베기 와니 더부디나 아이고 하이베니네 고하 한지디 잘라 고 나코니 짜닝부두 거울이 용나봐 짜다 오라 나코니 짜리부 쿠자도 요 짝자해 똑바가네 나야도 까토가네 또 슬라이드 까빠가네 요 시요래도 나코니 우니 고 자 미나네 타박네 분시니 하이네 나코이네 짜버데 분시 고 짜나 힝바니 고 짜 마시디마 야리 답자니 코이 바바 코이 또 바나 레르 답잔 아이 바울도 피로 세 이스 마담지야 와 하우동 만들어 이마기 가라 하빠우로 마코이네 통 탁버도 옌 nganu kari kara isam samnaramnida
ꯑꯗꯨꯒꯤꯗꯤ ꯃꯤꯁꯨ ꯂꯨꯅ ꯅꯥꯟꯅ ꯁꯝꯁꯥ ꯁꯝꯅꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯐꯖꯅ ꯍꯣꯠꯅꯔꯤꯅꯤꯃ ꯅꯈꯣꯏꯅ ꯑꯗꯨ ꯌꯧꯅ ꯄꯤꯖꯅꯤꯡꯉꯒꯅ ꯈꯔ ꯍꯦꯛ ꯍꯥꯞꯄꯛꯑꯣꯗꯅ ꯏꯃꯥ ꯕꯕꯥꯅ ꯄꯉꯥꯡ ꯉꯥꯡꯖꯕ ꯑꯩ ꯋꯥꯈꯜꯗꯗꯤ ꯍꯤꯡꯉꯤꯉꯩꯁꯤꯗ ꯆꯥꯅꯤꯡꯕ ꯆꯥꯍꯧꯒꯗꯕꯅꯤ ꯅꯥꯔꯀꯥꯟꯗ ꯆꯥꯕ ꯌꯥꯄꯣꯟꯇꯦꯃꯤ ꯏꯃꯥ ꯆꯥꯁꯜꯂꯨ ꯑꯗꯨꯅꯦ ꯋꯥꯈꯜ ꯃꯥꯟꯅꯕ ꯃꯈꯩ ꯁꯣꯝꯗ ꯂꯩꯍꯧꯔꯤꯅꯦ ꯑꯗꯨꯁꯨ ꯑꯗꯨꯅꯤ ꯃꯤꯑꯣꯏꯕꯁꯦ ꯈꯔ ꯆꯥꯔꯒ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯑꯒ ꯈꯔ ꯅꯣꯏ ꯄꯦꯜꯂꯒ ꯌꯦꯡꯕ ꯃꯅꯨꯡꯉꯥꯏꯀꯣ ꯆꯥꯗꯕꯅꯅꯦ ꯁꯤꯒꯪꯅꯕꯗꯨꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯦꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ ꯁꯣꯝꯗ ꯂꯩꯔꯤꯁꯤꯅ 이소 누비가 야오라디 해는 누가이다우니 떠오리세. 까리야 뭉치 타람마게 낭닝 그래데고 사바불로이 비라브로. 아이고 바나비노 거 나코이나 학장기 사부 탁부기 마땅 강바 아두가 나코이나 모두 낭나 살라바 아이 낭닝아이 숭레이레이로다바 나코이 신인 헤이사 너부 뽀글락바이도 나코이 신이네 바바 ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯆꯥꯔꯁꯨ ꯊꯕꯛꯇꯤ ꯂꯣꯏꯅꯅꯦ 마기 떡폼 톡바 로이나 떠보니까 타박 아이부 난 따무나 오피스 가래 난 이몽이 자신 그래 혼내래 싫어 카라나 띠에다 이몽기 굽노 망학더니 까이도라기 뭐봐 한만만마 아이 모두 흥왕 따부 타범 때나 띠네 아디되기 나는 복글도 밤마가 가라 사래 타박 아이부 너무 후망 따부 타박 나타가 사젤 hꯧꯖꯤꯛ ꯅꯈꯣꯏꯅ ꯐꯖꯕ ꯃꯤꯑꯣꯏ ꯑꯩꯅ ꯁꯤꯒꯪꯅꯕ ꯃꯤꯑꯣꯏ ꯀꯣ ꯍꯦ ꯃꯥꯂꯦꯝꯒꯤ ꯁꯌꯦꯟꯕꯤꯒ ꯇꯥꯟꯅꯕꯗꯕ ꯅꯈꯣꯏꯗꯧꯅ ꯃꯄꯨꯛꯀ ꯀꯪꯕꯅꯗꯤ ꯃꯀꯣꯛ ꯃꯈꯪꯒ ꯇꯥꯔꯛꯄꯁꯨ ꯌꯥꯏ ꯀꯣ ꯄꯨꯛ ꯅꯣꯏꯕ ꯃꯇꯤꯛ ꯅꯦꯝꯕ ꯊꯣꯛꯂꯛꯄ꯭ꯔ ꯌꯦꯡꯉꯨꯅꯦ ꯃꯃꯥꯏ ꯐꯖꯕ ꯑꯅꯣꯏꯕ ꯊꯣꯛꯂꯛꯄ ꯌꯥꯎꯔꯗꯤ ꯃꯀꯣꯛ ꯇꯥꯕ ꯀꯅꯥꯅ ꯈꯪꯕ ꯊꯣꯛꯂꯛꯇꯕꯩ ꯋꯥꯅꯤꯗ ꯃꯣꯏ ꯕꯕꯥ 야해 머시기 눕비시기 진시오 강 야해 아코이 바바기 hov지기 이스토 아디디 마마 이베마 마참 자히다디 사이엔비 따납도 아무리 여부유다나 아이코이디 사히 헬레네 모이 바바 아디디 나수는 비도 세모네 세모 셈베야로 hꯧji makchada yungu masai lumam thokpadi kilo tari nipan hena leire semo pijaro mareng mau yawasu pijari houji chu amusu pijaro chow momo noodle fast food ki mayamama online ki mayamama aduga chahi tratuk tratte surakpada wangune phut mangaga inchi ahum mari hairo lummana ne kilo humudra manga sahen bi tana thohlo मकोक नत्रबजु मथंगादि तारक याय को बाबा नसुदा दुक्तिना हाइबा हौनदिदा बाबा होइने हाइना सि हाइना बदि नखोरा थम सिल्लिबो नत्रो बाबा सिदिबा यु मागी टिफिन किरियादा हापिसि आइन के येगिन को मरेंग माउ थोकपा मचु हेनबा पेकिंग की पोट नत्रगो ऑनलाइन की नतिने नोंग फादोक सु ममाना मेगी चौ दुमतौबी मधुसे थाव मरु मरांग दुम मरांग yang kai dum yawi ko ai ni ko phaniyan hai bani ko lafhoyama shemama yirum afutpa natraga atawba natraga achamba bread megi orabsu chow orabsu khara chamna ngobi usini baba na online fast food restaurant toina haibado mi taradi chauni ko baba nakhoi gumba anoiba kanguna toina thawa yauna sabadu saganu haibagi wadani ko nakhoi ne ai done na achamba mana masing namna cho yongoi sa nga charbasine thum thaw maru marang do yamhanganu toina janu haibagi wani ni ja noibo 까리노 바우시에는 떠오르시나 빠답수 남대 빠레 거기도 방석도 사고리 바우시에니잖아 하이고만나 뭐 봐봐 바우시니 하이다나 바우 ngạc tai du hectare ko
ꯄꯥꯎ ꯉꯥꯛꯇꯗꯨ ꯁꯣꯝꯗ ꯑꯝꯇ ꯄꯤꯔꯛꯎꯁꯦ ꯁꯥꯎꯅ ꯄꯥꯏ ꯑꯩꯁꯨ ꯄꯥꯒꯗꯕ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯁꯤ ꯈꯪꯅꯗꯦ ꯑꯩ ꯃꯥꯏꯅꯨꯡꯁꯤ ꯄꯄꯥꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯣꯔꯛꯎ 이마 ꯄꯥꯎꯆꯦꯗꯣ ꯑꯝꯇ ꯂꯥꯜꯂꯛꯑꯣ ꯀꯗꯥꯏꯅꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯄꯤꯔꯛꯑꯣꯕ ꯑꯩꯁꯦ ꯅꯪꯁꯨ ꯉꯥꯡꯉꯣꯏ ꯍꯥꯏꯗꯅ ꯇꯧꯕꯗꯤ ꯍꯦꯛꯇ ꯉꯝꯗꯕ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣ ꯕꯕꯥ ꯅꯁꯥꯗꯣ ꯏꯕꯨꯡꯉꯣ ꯈꯔ ꯂꯦꯡꯉꯨ ꯈꯣꯠꯂꯨꯅꯦ ꯍꯥ ꯃꯤꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯕꯁꯦ ꯅꯁꯥ ꯆꯥꯎꯈꯠꯄꯗꯣ ꯑꯁꯨꯝ ꯍꯦꯜꯂꯅꯤꯅꯦ ꯅꯪꯕꯣ ꯅꯠꯇꯦ ꯏꯁꯤꯡꯗꯨ ꯐꯥꯎꯗꯤ ꯅꯁꯥꯅ ꯀꯣꯛ ꯆꯠꯂꯒ ꯂꯧꯔꯨꯆꯣ ꯍꯥ ꯄꯥꯎꯆꯦꯁꯤꯁꯨ ꯅꯪ ꯍꯧꯒꯠꯂꯒ ꯂꯧꯔꯕ ꯌꯥꯏꯗꯅ ꯅꯪ ꯍꯥ ꯑꯩꯅꯦ ꯕꯕꯥꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯈꯔ ꯂꯦꯡ ꯈꯣꯠꯄ ꯐꯕꯅꯤ ꯃꯗꯨ ꯁꯧꯒꯠꯄ ꯑꯣꯏꯅꯅꯤ ꯏꯆꯥꯅꯨꯄꯤ ꯅꯣꯏꯈꯠꯄ ꯐꯅꯕ ꯏꯁꯤꯡ ꯄꯨꯍꯜꯂꯛꯀꯗꯧꯔꯤꯕꯁꯦ ꯑꯗꯨꯒ ꯏꯃꯥꯁꯨ ꯈꯔ ꯂꯦꯡꯅꯅꯕ ꯄꯥꯎꯆꯦꯁꯤꯗ ꯄꯨꯕꯤꯔꯛꯑꯣꯅ ꯍꯥꯏꯖꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯑꯗꯨ ꯅꯈꯣꯏꯅꯅꯦ ꯂꯧꯗꯕ ꯑꯩ ꯋꯥꯐꯝ ꯈꯔꯗꯤ ꯍꯥꯏꯒꯦꯀꯣ ꯍꯥ ꯅꯁꯥꯗꯣ ꯁꯨꯝ ꯐꯝꯃꯒꯅꯦ ꯍꯅꯨꯕ ꯂꯦꯡꯕ ꯉꯝꯗꯕꯗꯧꯅ ꯂꯥꯎꯗꯅ ꯂꯩꯒꯅꯨ ꯀꯣ ꯅꯁꯥꯗꯣ ꯍꯧꯒꯠꯇꯅ ꯆꯠꯂꯨ ꯈꯤꯇꯪ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯅꯤ ꯍꯥ ꯁꯍꯦꯟꯕꯤꯁꯨ ꯅꯪꯁꯨ ꯑꯗꯨꯝ ꯉꯥꯏ ꯀꯤꯂꯣꯃꯤꯇꯔ 1-2ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤ ꯎꯅꯕ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇꯪ ꯆꯠꯄ ꯀꯩꯊꯦꯜ ꯅꯣꯡ ꯐꯥꯗꯣꯛ ꯀꯥꯕ ꯅꯈꯣꯡꯅ ꯆꯠꯂꯣ ꯀꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯥꯔꯁꯨ ꯄꯣꯊꯥꯖꯔꯦ ꯊꯥꯎꯁꯨ ꯇꯤꯡꯗ꯭ꯔꯦ ꯄꯣꯂꯨꯁꯟꯁꯨ ꯍꯟꯊꯔꯦ ꯀꯣ ꯀꯩꯊꯦꯜꯗꯁꯨ ꯀꯥꯔ ꯊꯥꯐꯝ ꯂꯩꯇꯗ ꯆꯤꯟꯕꯅ ꯂꯣꯏꯔꯕꯅꯤꯀꯣ ꯃꯆꯥ ꯊꯣꯏꯕꯤ ꯑꯁ ꯇꯟꯗꯣ ꯑꯅꯤ ꯆꯥꯔꯕꯅꯤ ꯌꯦꯡꯉꯣꯏ ꯃꯃꯥ ꯑꯃꯨꯛ ꯍꯧꯕ ꯉꯝꯃꯔꯣꯏꯀꯣ ꯌꯦꯡꯉꯣ ꯄꯄꯥꯅ ꯏꯁꯤꯡ ꯄꯣꯔꯛꯑꯣ ꯍꯥꯏꯕꯗꯣ ꯅꯪꯕꯨ ꯄꯤꯔꯨꯔꯕ꯭ꯔꯣ ꯑꯩ ꯇꯜꯂꯦ ꯃꯃꯥ ꯑꯩ ꯆꯥ ꯊꯛꯑꯣꯏ ꯐ꯭ꯔꯤꯖꯇꯒꯤ ꯀꯨꯜ ꯗ꯭ꯔꯤꯡꯗꯣ ꯑꯃ ꯄꯨꯔꯛꯑꯣꯕ ꯍꯣꯏ ꯀꯔꯝꯕ ꯊꯛꯀꯗꯧꯔꯤꯅꯣ ꯅꯪꯕꯣ ꯑꯃ ꯍꯦꯛꯇ ꯄꯨꯔꯛꯑꯣ ꯑꯩꯒꯤ ꯏꯁꯤꯡ ꯄꯨꯔꯛꯎꯅꯦ ꯅꯣꯏꯕꯣ ꯀꯩꯗꯧꯔꯒꯦ ꯑꯣ ꯄꯨꯔꯛꯑꯒꯦ ꯁꯦ ꯁꯣꯝꯗ ꯂꯩꯔꯤ ꯀꯗꯥꯏꯅꯣ ꯁꯤꯗ ꯄꯤꯔꯛꯑꯣ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛ ꯀꯩꯊꯦꯜ ꯀꯥꯕꯗ ꯀꯥ ꯄꯨꯅꯨ ꯍꯥꯏꯕꯗꯨꯕꯨ ꯏꯁ ꯀꯗꯥꯏꯗꯒꯤ ꯌꯥꯗꯣꯏꯅꯣ ꯄꯣꯠ ꯂꯩꯔꯛꯄ ꯃꯌꯥꯝꯗꯨꯕꯨ ꯂꯨꯝꯅ ꯈꯣꯡꯅ ꯁꯤ ꯐꯥꯎꯕ ꯄꯣꯠ ꯌꯥꯎꯗꯅ ꯏꯇꯣꯝꯇ ꯆꯠꯄ ꯐꯥꯎꯕꯗꯅꯦ ꯋꯥꯔꯀꯥꯟꯁꯤꯗ ꯏꯁ ꯁꯣꯔꯒꯁꯦ ꯊꯕꯦꯠ ꯍꯥꯏ ꯑꯊꯨ ꯑꯀꯥꯏ ꯅꯣꯡ ꯆꯤꯡ ꯇꯥꯕꯒꯤ ꯋꯥꯅꯤ ꯀꯣ ꯄꯣꯠ ꯌꯥꯝꯅ ꯂꯩꯔꯒ ꯈꯥꯎ ꯌꯥꯜꯂꯒ ꯄꯨꯕ ꯋꯥꯏ ꯍꯥꯏꯕꯗꯣ ꯅꯪ ꯅꯨꯡꯇꯤꯒꯤ ꯅꯠꯇ꯭ꯔꯁꯨ ꯍꯥ ꯇꯣꯏꯅ ꯆꯠꯂꯗꯤ ꯑꯃꯨꯛꯇ ꯄꯣꯠꯌꯥꯟꯗꯣ ꯂꯩꯗ꯭ꯔꯦꯗꯅ ꯍꯥ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯇꯣꯏꯅ ꯈꯔ ꯁꯨꯝ ꯆꯠꯂꯕꯗꯤ ꯈꯔ ꯂꯩꯔꯦ ꯌꯥꯔꯦꯗꯅ ꯑꯉꯥꯡꯒꯤ ꯇꯜ ꯍꯥꯞꯄꯨ ꯍꯥꯏꯕꯗꯣ ꯍꯥꯞꯄꯤꯌꯨꯅꯦ ꯆꯠꯂꯣ ꯍꯧꯕꯤꯔꯨꯆꯣ ꯆꯣ ꯃꯣꯏ ꯃꯄꯥ ꯃꯆꯥꯁꯦ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯣ ꯌꯥꯔꯗꯤꯅꯦ ꯑꯩꯒꯤꯁꯨ ꯑꯃ ꯄꯣꯔꯛꯎ ꯑꯗꯨꯒ ꯆꯤꯅꯤ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯤꯔꯛꯎ ꯑꯂꯨ ꯑꯉꯧꯕꯗꯨ ꯌꯥꯔꯦꯍꯦ ꯃꯗꯨꯃꯗꯤ ꯍꯨ ꯆꯥꯕꯁꯤꯗ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯥꯏ ꯇꯟ ꯘꯤꯗ ꯍꯧꯕ ꯂꯦꯛ ꯂꯥꯎꯕꯗꯨ 2 ꯍꯥ ꯑꯗꯒꯤ ꯑꯊꯨꯝꯕ ꯆꯥ ꯒꯤꯂꯥꯁ ꯑꯆꯧꯕ ꯑꯃ ꯍꯥ ꯑꯣ ꯉꯁꯤꯁꯦ ꯅꯣꯡꯃꯥꯏꯖꯤꯡꯅꯦ ꯆꯥꯛ ꯈꯔ ꯊꯦꯡꯅꯩꯌꯦ ꯑꯗꯨꯒꯤꯗꯤ ꯕꯕꯥ ꯏꯕꯨꯡꯉꯣ ꯄꯪꯈꯨꯝꯅ ꯈꯨꯝꯖꯟꯅꯒꯨꯝꯁꯤꯀꯣ ꯍꯥ ꯑꯩꯅꯅꯦ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯒꯤ ꯐꯅꯕꯅꯤ ꯆꯥꯁꯤꯟꯕ ꯊꯛꯆꯤꯟꯕꯗꯤ ꯂꯥꯏ ꯇꯜ ꯍꯧꯔꯤꯕ ꯘꯤꯗꯣ ꯀꯌꯥꯝ ꯌꯥꯝ ꯐꯕꯅꯣ ꯐꯠꯇꯕꯅꯣ ꯍꯥ ꯌꯥꯟꯁꯟ ꯄꯣꯌꯥꯟ ꯃꯇꯝ ꯍꯦꯟꯕ ꯍꯦꯟꯗꯕ ꯑꯗꯨꯗꯒꯤ ꯅꯆꯥꯅꯨꯄꯤꯅ ꯑꯏꯪꯕ ꯍꯩ ꯃꯍꯤꯔ ꯀꯩꯅꯣ ꯁꯣꯞ ꯗ꯭ꯔꯤꯡ ꯍꯥꯏꯗꯨꯔꯥ ꯀꯔꯤꯅꯣ ꯀꯝꯄꯥꯅꯤꯅ ꯁꯥꯕꯅꯣ ꯀꯔꯝꯕꯅꯁꯨ ꯈꯪꯗꯕ ꯀꯔꯤ ꯃꯌꯥꯅ ꯁꯦꯝꯕꯅꯣꯁꯨ ꯈꯪꯗꯕ ꯑꯦꯛꯁꯄꯤꯌꯥꯔꯤ ꯗꯦꯠ ꯀꯔꯝꯕ ꯀꯥꯟꯗꯅꯣ ꯍꯥꯏꯕꯁꯨ ꯑꯃꯠꯇꯁꯨ ꯌꯦꯡꯗꯦ ꯅꯈꯣꯏ ꯍꯥ ꯁꯦ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯔꯕꯁꯨ ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯇꯥꯏ ꯍꯥ ꯅꯈꯣꯏꯁꯤꯕꯨ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯥꯏꯗꯨꯅꯤꯀꯣ ꯃꯣꯏ ꯇꯥꯃꯣ ꯁꯦ ꯃꯈꯥ ꯍꯥꯏꯕꯤꯔꯛꯑꯅꯨꯀꯣ ꯂꯩꯍꯧꯗ꯭ꯔꯤ ꯍꯣꯏ ꯍꯣꯏ ꯕꯕꯥ ꯁꯤꯗ ꯌꯥꯎꯔꯤꯁꯤꯕꯨ ꯈꯣꯡꯃꯟꯒꯤ ꯏꯕꯣꯇꯣꯝꯕꯤ ꯏꯟꯖꯤꯅꯤꯌꯥꯔꯗꯨ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯌꯥꯎꯔꯤꯁꯤꯅꯦ ꯃꯤꯇꯨ ꯐꯣꯇꯣꯁꯤꯒ ꯀꯗꯥꯏꯅꯣꯅꯦ ꯑꯩ ꯃꯥꯅꯤꯅꯦ ꯑꯣ ꯅꯨꯡꯁꯤꯗ ꯃꯤꯑꯣꯏꯕ ꯃꯁꯛ ꯐꯖꯕꯗ ꯁꯦꯜ ꯄꯥꯏꯕꯗ ꯃꯇꯝ ꯑꯃ ꯈꯣꯡꯃꯟ ꯏꯕꯣꯇꯣꯝꯕꯤ ꯍꯥꯏꯗꯅ ꯐꯥꯎꯔꯝꯃꯤꯅꯤꯅꯦ ꯃꯍꯥꯛ ꯊꯛꯀꯤꯅꯦ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯊꯧꯔꯤ ꯌꯥꯟꯗꯅ ꯁꯤꯈꯤꯔꯤꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯆꯍꯤ 61 ꯁꯨꯔꯕꯅꯤꯀꯣ ꯂꯩꯕ ꯌꯥꯔꯤꯀꯣ ꯌꯥꯔꯤ ꯌꯥꯝ ꯌꯥꯔꯤ ꯌꯦꯡꯉꯣ ꯂꯥꯏꯅ ꯃꯤꯑꯣꯏꯕ ꯑꯃ ꯍꯤꯡꯉꯣꯏꯗꯅ ꯄꯤꯔꯛꯏꯕꯁꯦ
ꯆꯍꯤꯁꯤ ꯆꯥꯝꯃ ꯇꯔꯥ ꯀꯨꯟꯅꯦꯕ ꯀꯣ ꯑꯗꯨꯗ ꯆꯤꯟꯖꯥꯛ ꯐꯠꯇꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯁꯣꯏꯕ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯁꯥꯖꯦꯜ ꯋꯥꯠꯄ ꯑꯗꯨꯗ ꯌꯦꯡꯉꯣ ꯆꯍꯤꯁꯦ ꯍꯨꯝꯐꯨꯇꯔꯥꯗ ꯀꯅꯥꯅ ꯅꯤꯐꯨꯗ ꯌꯥꯡꯈꯩꯗ ꯌꯧꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯕꯅꯤꯗꯣ ꯀꯣ ꯍꯥꯏ ꯁꯛꯍꯦꯟꯕꯤ ꯉꯥꯏꯈꯣ ꯅꯪꯅ ꯍꯨꯟꯗꯣꯛꯀꯗꯕꯒꯤ ꯄꯨꯊꯣꯔꯛꯏꯕ ꯄꯣꯠ ꯃꯌꯣꯝꯗꯣ ꯑꯃꯨꯛꯀ ꯊꯝꯃꯨ ꯌꯦꯡꯒꯦ ꯑꯃꯨꯛꯀ ꯊꯝꯃꯨ ꯃꯣꯏ ꯕꯕꯥꯒꯤ ꯑꯁꯤꯒꯨꯝꯕ ꯐꯔꯛꯁꯤ ꯇꯧꯈ꯭ꯔ ꯄꯣꯠꯅꯤ ꯆꯥꯕ ꯌꯥꯔꯔꯣꯏ ꯄꯠꯂꯦ ꯄꯨꯝꯃꯦꯗꯅ ꯄꯨꯊꯣꯔꯛꯑꯕꯅꯦ ꯑꯁ ꯀꯔꯤ ꯑꯃꯨꯛ ꯃꯟꯈꯤꯒꯦ ꯍꯥꯏꯔꯤꯅꯣ ꯃꯤ ꯇꯧꯔꯤꯁꯤꯕꯣ ꯀꯔꯥꯏ ꯍꯪꯒꯥꯝ ꯃꯄꯨꯜ ꯑꯃ ꯀꯣꯕꯤ ꯂꯩ ꯑꯃ ꯗꯁꯀꯨꯁ ꯑꯅꯤ ꯈꯥꯃꯦꯟ ꯈꯔ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯃꯌꯥꯝ ꯑꯃ ꯄꯨꯝꯅꯃꯛꯁꯦ ꯂꯩꯁꯜꯂꯨꯔꯦ ꯅꯠꯇꯦ ꯆꯥꯅꯤꯡꯉꯛꯇ꯭ꯔꯕꯗꯤ ꯄꯠꯇ꯭ꯔꯤꯉꯩꯗ ꯆꯥꯕ ꯌꯥꯔꯤꯉꯩꯁꯤꯗ ꯊꯪꯅꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯔꯁꯨ ꯋꯥꯖꯕ 이비에자 거의 이문다 비비기비 아들어노이보 하 한적도 났디 아니 이뜻뜻한 엔상 나비 훈독부시 아이 우람니 훈독부시네 우콩레콩제 탐비오 칼레레가네 하르마라이 온제기니 콩바네 핵타더래 고 아이 썰어 아이 콩다라 내 콩모 콩진주들 까이께로가 탐비를 못 썰어 아이 tompo 봐봐 양싱시에 레이버 간주더디 꼬비시에 길루오다 가야노 하 데스쿠스티 가야 카미에네 깜도바 가 아디기 미나 하이네버 두드기 루파 군트라가 락투비드나 로레 하 보싱주 자쿰 요레 자쿰 담만바 시엠부도 아무 달래 아디기 하옥디에 칸바니네 가야 송 자닝학더라 호티엔데기 nga yen thongba online degi kari mayam mum khiale ha ari degi leiru ben jang na pi myam de loine patle ha hayeng gai di ne saroi de bo oi de di ne kai thelen jang yon bi du de ne nu pi du da chelo ne ne lu pa ni pu yang kai deng pi ro boy hey yam harau je ni to ha adu ga jang du su tham pi ro mu adu de di ne mi atopa ma na mu lai de ga ma sa je khini ko adu den jang chu mang de 공반수 푼드레 아이네 중앙드레 Papa, 헤이 깨도래 Papa, 깨도러게 ꯊꯕꯛꯁꯤꯅ 까돈도노네 ꯇꯨ ꯁꯣꯝꯗ 히 ꯌꯦꯡꯒꯦꯁꯦ ꯕꯕꯥ ꯌꯦꯡ ꯑꯩꯁꯨꯅꯦ ꯈ꯭ꯋꯥꯡꯁꯤ ꯅꯥꯈꯠꯂꯛꯑꯦꯅꯦ ꯑꯁ ꯈꯨꯎꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯆꯠꯄꯁꯤꯗꯅꯦ ꯋꯥꯔꯤꯕ ꯀ꯭ꯔꯣꯛ ꯍꯦꯛ ꯂꯥꯎꯔꯗꯅ 마헤이 자네를 까다오라 마헤이 자네를 까다오라 이마나 도 하이라디 아이슈 나게 하이더기 와니 아이슈 꼭시 khara ngawba 오이 탕바 타박시 khara 나버세 타마리 망아디 파라버니 사기헨 비수 북 사고리에다나 마콩 징징 라워 파나 꾸이린 하이레 시 꾸이름니 마수 아두 마얌도 닥터가 아무 예우르노 아둠 로션나 아둠 유혹도나 타모 고니 얌난 까네르 까니 고이사사 바바 ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯄꯨꯄꯨ ꯕꯥꯏ 슈슈 바이바이 하이 ngakhoi 나고이 마리 불럽 까라이다노 하 마마 사비낭 나무 까라이다 이헤 모바일도 뭐 까오름미니 떠오르시 아이 모바일 럭토르키게 ꯑꯣ ꯆꯠꯂꯨꯈꯤꯒꯦ ꯈꯪꯗꯦ ꯅꯁꯥꯒ ꯅꯃꯧꯒꯅ ꯍꯧꯕꯤꯔꯤꯅꯦ ꯑꯩꯗꯤ ꯑꯗꯣ ꯕꯕꯥ ꯑꯩꯈꯣꯏ ꯊꯦꯡꯉꯛꯄꯁꯨ ꯌꯥꯏꯀꯣ ꯊꯦꯡꯉꯗꯤꯅꯦ ꯅꯃꯧꯅ ꯍꯣꯠ ꯀꯦꯁꯇ ꯇꯜꯂꯅꯤꯒ ꯃꯥꯏꯔꯦꯟ ꯁꯥꯛꯀ ꯌꯥꯍꯧꯕꯅꯤ ꯑꯗꯨ ꯃꯇꯝ ꯈꯔ ꯆꯥꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯝꯃꯨꯀꯣ ꯕꯕꯥ ꯍꯦ ꯑꯩꯒꯤ ꯆꯥꯕꯒꯤꯗꯤ ꯑꯔꯥꯏꯕꯅꯤꯅꯦ ꯍꯦ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯆꯦ ꯁꯦꯅꯦꯃꯥ ꯂꯤꯂꯥ ꯐꯥꯂꯥꯒꯁꯨ ꯂꯣꯏ ꯊꯤꯡꯉꯤ ꯍꯧꯖꯤꯛ ꯁꯛꯍꯦꯟꯕꯤ ꯍꯣꯏꯔꯣꯝꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯨ ꯊꯣꯏꯗꯣꯛꯄ ꯇꯥꯗꯦ ꯅꯠꯇꯦ ꯅꯈꯣꯏ ꯁꯤꯗ ꯆꯥꯕ ꯊꯛꯄꯗꯨ ꯑꯩꯅ ꯄꯥꯅꯩ ꯉꯥꯡꯉꯤ ꯍꯥꯏꯗꯅ ꯅꯈꯣꯏꯒꯤ ꯍꯧꯅꯔꯒ ꯍꯣꯇꯦꯜꯗ ꯆꯠꯂꯕ꯭ꯔꯣ ꯑꯣ ꯃꯈꯣꯏ ꯄꯄꯥ ꯊꯣꯛꯄꯤꯔꯛꯑꯣ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤꯅꯦ ꯇꯞꯄ ꯃꯥꯕꯗꯅꯦ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯦꯕ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯄꯕꯨ ꯀꯌꯥꯝ ꯀꯨꯏꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨ ꯃꯤꯡꯁꯦꯡꯒ ꯑꯃꯨꯛ ꯌꯦꯡꯉꯝꯗꯧꯔꯤꯅꯦꯕ ꯇꯧꯔꯤꯁꯦ
ยังไม่นักคุยเดเนี่ยไอ้เนี่ยซาบทักว่าป่านนี้นับบุญนี่นักคุยเนี่ยนักเท่าไรเก๋เนี่ยขันเลยดิดอก็ไอ้เท่าไรเนี่ยขังกับเรานักคุยเสียไอ้ควายตะกี้นักเนบะควายตะกี้นุ่งชีบะไอ้มุงมันนุ่งนี่เนี่ยนักคุยเนี่ยนาเล็กยังเล็กปะหลายบักทีบ้ามตั้งยอรกปะไอ้ว่าเดบังมวยดอก็ไอ้ยังบังมวยเนี่ยนุ่งชีบะกี่งางมันนี่ก็อาเตยเดงางอุบะไอ้ฮะพาราสารนักคุยไอ้งอนเนี่ยจะพัมพาวตานิงเดก็ไอ้เนี่ยขันจะรู้ภาษากันเนี่ย baba ꯑꯩꯈꯣꯏꯅ ꯆꯠꯇꯧꯔꯤꯁꯤ ꯕꯕꯥꯗ ꯇꯥꯛꯊꯣꯛꯑꯒꯨꯝꯁꯤ ꯕꯕꯥꯗ ꯏꯀꯥꯏ ꯍꯥꯏꯅꯕ ꯑꯗꯨꯅꯅꯤ ꯕꯕꯥ ꯗꯥꯛꯇꯔꯗ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯂꯞ ꯃꯊꯪ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯈꯤꯒꯦ ꯕꯕꯥ ꯑꯩꯗꯤ ꯈꯪꯉꯤ ꯅꯈꯣꯏ ꯅꯍꯥꯟꯅ ꯌꯦꯡꯕ ꯌꯥꯔꯕꯅꯤꯀꯣ ꯅꯈꯣꯏꯅꯗꯤ ꯑꯍꯟ ꯌꯥꯎꯋꯩꯁꯦ ꯑꯉꯥꯎꯕꯅꯤ ꯑꯅꯨꯕꯅꯤ ꯃꯇꯝꯒꯤ ꯏꯔꯥꯡ ꯈꯪꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯕ ꯑꯩꯅ ꯉꯥꯡꯕ ꯑꯐꯕ ꯋꯥꯁꯤꯡ ꯑꯗꯣ ꯅꯅꯥꯗꯅꯦ ꯑꯃꯠꯇꯁꯨ ꯍꯥꯞꯇꯦ ꯃꯃꯥ ꯅꯪꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯣ ꯐꯔꯦ ꯑꯉꯥꯡꯈꯩ ꯑꯃꯨꯛ ꯁꯥꯎꯅꯔꯛꯑꯅꯤꯀꯣ ꯕꯕꯥꯏ ꯋꯥꯗꯣ ꯀꯩꯗꯧꯅꯤ ꯁꯥꯎꯔꯒ ꯅꯈꯣꯏꯗꯅꯤ ꯃꯥꯡꯖꯒꯗꯧꯔꯤꯕꯁꯦ ꯀꯣ ꯑꯣꯟꯂꯥꯏꯟꯒꯤ ꯆꯥꯅꯕ ꯍꯣꯇꯦꯜꯒꯤ ꯐꯥꯁ ꯐꯨꯗ ꯆꯥꯅꯨ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯀꯣ ꯃꯈꯣꯏꯗ ꯁꯥꯎꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯅꯈꯣꯏꯒꯨꯝꯕꯅ ꯆꯥꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯥꯕ ꯃ ꯌꯥꯏ ꯑꯩꯒꯨꯝꯕ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯔꯁꯨ ꯅꯨꯡꯇꯤꯒꯤ ꯆꯥꯔꯕꯗꯤꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏꯗꯣꯔꯤꯕ ꯄꯣꯠ ꯈꯪꯉꯦꯗꯅ ꯍꯣꯏ ꯃꯈꯣꯏꯒꯤꯁꯨ ꯑꯆꯝꯕ ꯃꯍꯥꯎ ꯍꯦꯟꯗꯕ ꯊꯥꯎ ꯌꯥꯎꯗꯕ ꯃꯔꯨ ꯃꯔꯥꯡ ꯌꯥꯎꯗꯕꯗꯣ ꯂꯩꯔꯝꯒꯅꯤ ꯃꯗꯨꯗꯤ ꯅꯣꯏ ꯆꯥꯕ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦꯀꯣ ꯌꯥꯝꯅ ꯉꯥꯡꯉꯤꯕ ꯃꯣꯏ ꯕꯕꯥꯁꯤ ꯌꯥꯝ ꯉꯥꯡꯃꯜꯂꯕꯁꯨꯅꯦ ꯃꯃꯜ ꯌꯥꯎꯔꯛꯇꯕꯅꯤꯀꯣ ꯍꯥꯏ ꯌꯥꯝ ꯉꯥꯡꯉꯦꯗꯤ ꯀꯩꯅꯣ ꯌꯥꯝ ꯉꯥꯡꯉꯦꯗꯤ ꯀꯩꯅꯣ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯈꯤꯇꯪ ꯉꯥꯡꯉꯤꯉꯩ ꯅꯆꯥꯈꯩꯁꯨ ꯅꯪꯁꯨ ꯏꯜꯂꯗꯤ ꯉꯁꯤ ꯊꯣꯛꯏꯁꯤ ꯊꯣꯛꯀꯗ꯭ꯔꯥ ꯕꯕꯥ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯗꯣꯛꯇꯔ ꯇꯝꯕ ꯍꯧꯔꯕ꯭ꯔꯣ ꯀꯔꯤ ꯀꯥꯏ ꯇꯝꯃꯒꯦꯅꯦ ꯑꯩ ꯕꯕꯥꯅ ꯉꯥꯡꯕ ꯗꯥꯛꯇꯔꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤ ꯅꯣꯏꯍꯟꯒꯅꯨ ꯑꯣꯚꯔ ꯑꯦꯛꯇꯤꯡ ꯇꯧꯒꯅꯨ ꯊꯥꯎ ꯌꯥꯝꯅ ꯌꯥꯎꯕ ꯔꯦꯁꯇꯨꯔꯦꯟ ꯑꯣꯟꯂꯥꯏꯟꯒꯤ ꯄꯣꯠ ꯆꯥꯒꯅꯨ ꯁꯥꯖꯦꯟ ꯇꯧ ꯑꯁꯤꯅꯆꯤꯡꯕ ꯕꯕꯥ ꯍꯌꯦꯡꯈꯩꯗꯤ ꯕꯕꯥꯅ ꯉꯥꯡꯕ ꯂꯣꯏꯅ ꯂꯧꯔꯅꯤ ꯕꯕꯥ ꯑꯗꯨ ꯀꯔꯤꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯂꯨꯄꯥ 5,000 ꯄꯨꯖꯒꯦꯕ ꯃꯈꯣꯏ ꯇꯥꯃꯣꯅ ꯇꯣꯂꯣꯞ ꯐꯪꯉꯒ ꯑꯃꯨꯛ ꯄꯤꯁꯤꯜꯂꯛꯀꯦ ꯍꯤꯗꯥꯛ ꯂꯩꯕ ꯀꯣꯟꯅꯗꯔꯦ ꯕꯕꯥ ꯍꯣꯏ ꯄꯤꯒꯦ ꯕꯕꯥ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯈꯣꯏꯁꯦ ꯃꯊꯪ ꯇꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯕ ꯐꯅ ꯌꯥꯝꯅ ꯆꯪꯉꯤ ꯀꯩꯅꯣ ꯁꯤꯗꯅꯦ ꯃꯆꯥ ꯊꯣꯏꯕꯤꯒꯤꯗꯤ ꯇꯦꯁ ꯇꯧꯒꯗꯕꯁꯨ ꯌꯥꯝꯅ ꯂꯩꯔꯤ ꯕꯕꯥ ꯃꯗꯨ ꯃꯣꯏ ꯇꯥꯃꯣꯅ ꯇꯣꯂꯣꯞ ꯐꯪꯉꯒ ꯑꯣꯏꯅ ꯀꯣꯟꯅ ꯇꯧꯔꯒꯦꯅ ꯈꯟꯅꯔꯦ ꯌꯥꯗꯦ ꯃꯔꯨꯗꯤꯅꯦ ꯏꯁꯨꯒꯤꯅꯤꯀꯣ ꯑꯩꯒꯤꯗꯃꯛꯇꯁꯨ ꯐꯅ ꯌꯥꯝ ꯆꯪꯉꯝꯃꯅꯤ ꯅꯣꯏꯗꯤ ꯏꯃꯥꯒꯤꯗꯤ ꯑꯌꯥꯝꯕ ꯌꯥꯎꯗꯦꯗ ꯑꯦꯛꯁꯔꯦ ꯑꯅꯤ ꯂꯧꯕ ꯇꯦꯁ ꯈꯔ ꯇꯧꯕ ꯂꯨꯄꯥ 3,000 ꯆꯪꯉꯦ ꯑꯗꯣ ꯍꯤꯗꯥꯛꯀꯤꯗꯤ ꯌꯥꯎꯗꯦ ꯑꯁ ꯊꯣꯡ ꯌꯥꯝ ꯆꯪꯉꯦꯗ ꯌꯦꯡꯉꯣ ꯑꯗꯣ ꯅꯈꯣꯏꯅ ꯆꯍꯤ 4-5ꯁꯤꯗ ꯑꯍꯥꯎꯕ ꯃꯌꯣꯝ ꯂꯩꯗꯅ ꯑꯗꯨꯗꯒꯤ ꯑꯣꯟꯂꯥꯏꯟꯗ ꯆꯦꯟꯗꯅ ꯁꯦꯜ ꯀꯌా ꯑꯃ ꯃꯥꯡꯍꯟꯒꯔꯦ ꯀꯣ ꯅꯖꯤꯛꯇꯤ ꯅꯁꯥꯁꯨ ꯋꯥꯔꯦ ꯀꯌꯥꯝ ꯊꯨꯅ ꯐꯒꯗꯣꯔꯤꯕ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯗꯣꯔꯤꯕꯁꯨ ꯈꯪꯕꯅꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯑꯃꯁꯨ ꯍꯥꯏꯒꯦ ꯈꯔ ꯀꯨꯏꯅꯅꯦ ꯅꯁꯥ ꯅꯎ ꯐꯅ ꯂꯩꯒꯦ ꯍꯥꯏꯔꯗꯤꯅꯦ ꯆꯤꯟ ꯋꯥꯔꯛꯑꯣ ꯀꯣ ꯆꯤꯟꯁꯦ ꯇꯝꯕꯤꯕ ꯑꯗꯨꯝ ꯌꯥꯕꯅꯤ ꯈꯪꯉꯦꯗꯅ ꯑꯩꯁꯨ ꯅꯍꯥꯟꯋꯥꯏ ꯍꯥꯎꯔꯝꯕ ꯉꯥ ꯊꯣꯡꯕ ꯊꯨꯝ ꯊꯥꯎ ꯃꯔꯨ ꯃꯔꯥꯡ ꯃꯌꯥꯝ ꯌꯥꯎꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯕꯗ ꯍꯥꯎꯇ꯭ꯔꯦ ꯆꯥꯕꯗ ꯀꯤꯔꯦ ꯀꯣ ꯍꯛꯆꯥꯡ ꯆꯤꯟꯈꯥ ꯂꯣꯏꯅ ꯇꯝꯕꯤꯕ ꯌꯥꯕꯅꯤꯀꯣ ꯂꯣꯏꯅ ꯇꯝꯕꯤꯕ ꯌꯥꯕꯅꯤ